Iraisa sindagi igi mating nizari ikan kanadana mamaga babaga masa naminaraki mamasu laikidaba thapare babasu cancer naduna hausi rims te admit tawduna lairi I toina kapana igi awaba sauna mayonari mayamna pibiba ngambigaduba mateng pangbiningbba laibiragadi hausi rims ta pibina ba haijadi ahenba akupa marol khangbining labasu hariba phone number 7085605273 da paw phobirangna ba haijadi Hausi Manipur ki mafam kya ising son awaba mayonari yang pokpi santi khongbal Imphal East ngasi yum mayam ising thomjin khre ising sangbi awaba mayonari loinana Thawal Tural ki mafam ama oiriba Yaripok sangam dabidasu thong tektuna tawthakibagi mami ama su me social media sina thaganaratuna viral oibigi sakta mamasu lairi loinana Imphal Urkhul road so ising na Pumtum Thomjin Kreso Haidi Atawata Pumapam Kas Ising Thomjinduna Yum Zangduna Khodong Sadagi Mami Kya Mustari Ngasi September ki Thang Taraga Maria Sida Kuki Council na clarification mathamlagli Hairiba clarification sida Palliba Tentak na Mayam Thamjagi Kuki Council na Prime Minister Narendra Modi Susampura Lakpa Sida Gadgets Sida Yamna acquisition shares over note ama social media Thaduragi Besiki separate administration Yuti ki matangda Kuki Council na leaders na Paisa amasum compromise tawduna demand asigi matangda Paisa lawi have a wafam yawn social media thaduragi basi masi pungla lalaba wafam amani haina singdurakli makhata na mokhoi le sengdukli madudi hairiba prime minister lakna ba sem saki ba punamak haibadi mokhoi gi presentations hall construction amasum sitting invitation loinana roadside decorations asigumba sing asi loinamak government authorities na manage tawbani loinana makhata na mokhoi na hairibana PMO Governor amasum Deputy Commissioner Susampurgi KJC makoisi special guest oina invite tawbani haba wafam yawna pali makhata na asigumba historic oiriba occasion asida KJC na Prime Minister da makoina taliba demand haibadi separate administration UT form registration yauna pibina ba Prime Minister da Mayor Pishin ke ba wafam yauna phongdorakli Hairiba Sirol asida Kuki Council ki chairman ariba Helen Thanglet amasum Kuki Council ki General Secretary ariba Thangjamangna kuyek piduna thadurakli Hai baga tawbaga Modi ni ingtapa amasum tangdu laitapa lehanana bakana hotnari haibadigi hena ate heramdri Khodong sadaba kyadagi lakpu ngamkhidrabas ngasi laklibasi yamna maram saba khongsani Biren athuba matamda Manipur ingtapa puranaba Prime Minister na hotna birakani thajai amasum lenga ama semlakani haibagi thajabasu laichai MLA ibomsa ingtapa purana bigi lambi yat kadra khallubani Nepal gi wafam na hena lumna nganglambasi nuaiti nupi ama May ahuming lisingani ga kungo humdoidi ki haurakhiba Manipur gi tamthiraba lanasi loishinduna state asida ingtapa amaditang doloi tawa hanjin hanana lenga na kana hotnari eduga lanjenaratuna relief camp de lairiba singhanagi Punsida hanjinan ba yamna maru oi haina lan asi haurakibadigi sahi aniga thamari ro Manipur laktraba matung asi pung kharagi khongsata Susampur da hana satluraba matungda Kangla da laktuna mafam asida pangthokpa miyamgi mifam na sarug yaduna wanga khibada Prime Minister Narendra Modi na phongtokri making asi khongsada sigi matangda pauksi isna phong pawgi matung inadi mag Mizoram gi Aizol gi Susampur da leiba BSF ki Subsidiary Training Center STC ki helipad helicopter tongduna laglaba matungda Susampur gi tuibong da leiba peace ground na pangthokadaba miyagi mifamda saruk yabaga loinana mafam aduda IDP singa unabaga loinana lupa crore lising taret henbi ki anoba project sing ore yum tamlamlaba matungda Kangla da laktuna mafam asida nungthil gi pung ani thunglagani haibigi athawrang toramani hari adubu ngarang ahingdagi hauraduna nong leptana surakpadigi mahangna Aizoldagi Susampur phaw helicopter na lakpada Khudong sadabadigi aeroplane na Aizolgi lengpu airport gi Imphal airport tamna lakibani man Imphal airport thungladringai gi mangoinana Manipur lenga ki mekaidigi Susampur de helicopter tongduna satnana ba akhanabi helicopter amasu airport tharang tawduna thamki adomaina nongsingi pibam phatabana maram oiraga ma helicopter satpegi muta tidim lambi paring de Susampur gi dam Imphal airport thadokibani hari Mana namiyong ba matung pung tarani tu kami ni fum doi tara pada Susampur district ki tuibong dalaiba peace ground da sabsana thulki ma hek thungla baga pantha dana lupa crore lising tareka sahung ki senpham na pahir kadaba anaba project sing orik tamki aduga IDP singa peace ground unaraba matung nungthil pung amaga minute manga dagi peace ground da hokiba mifam da wanga ki
ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯕꯨ ꯒꯣꯚꯔꯅꯔ ꯖꯤ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯇꯔꯥꯝ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤꯡ ꯁꯨꯒꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 19 ꯍꯧꯔꯒ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 90 ꯐꯥꯎꯕ ꯋꯥ ꯉꯥꯡꯈꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 10,000 ꯔꯣꯝ ꯁꯔꯨꯛ ꯌꯥꯈꯤ Prime Minister Narendra Modi na mafam asida wangang laba matung pung amaga minini fu mari tarakpada amu hana tidim lambi paring Imphal Kangla gi tamuk Chusampur thadoki mahang na mifam pangthokpam oikiba Kangla da yoraktuna miyam na wangang dringai gi mamangda paumi sing amata yahundana amasum Kangla gi karamba mafam da kari wari sanabano haiba phawba khangandana IDP sing gi manungdagi nupi angang yauna miyoi ni fu ronggasu hakhengna phaminaduna wari sanaki hari IDP singa unaram laba matunga mahakna mifam asida makhatana hai sentana handakta Manipur gi hoina lupa crore lising ahum rong gi akanaba package ma lakthokre masigi marakta IDP singi mati pangna ba lupa crore songa su allocation tokre hanu sunabi gi irang na sugol laba IDP sing bu mausa gi punsida hanjin hanbada mateng pang haibisi lenga ki mangzil thana tawgadaba thabak ne ki Manipur gi lan gi matan huwa pham asi kak phongdu ramba na tan state asi gi miyam athuba matam da relief camp da lerak liba miyoi sing ma sa gi mayum da hanjin han bio amasum sa na thokna yadri bu highway sing the free movement ja han bio amasum su tawnari bi sing pi na bi agreement sangdu han ba yaroi amasum agreement asi lak to happiness sing demand sing tanu lak su miyam gi apam sing asi gi matang da sab saba mek sing bu apam ta prime minister na phongdo lam kidre Kangla manung Prime Minister na sarug yado na pangtokpam mifam da BPIP ki phampham sing da pham ki bahan gi Minister N Biren MLA na pawmi sing da hai ngarang gi ngasi gi asukana sukrab no sida Prime Minister Narendra Modi na Chusampur amadi Imphal gi Kangla da lapiba sina mahak na Manipur kayam luna khanbigi habtu uli Mamana kudong sarap kayadagi lapang ang kidrabas nga si laknibas yam na maramzabo kung sani mas na Manipur tang duloy tabam sabing tapahanjin halang na bigi lambi ama Oire ganeki amaram na bipam mas na sarug yaki ba ato pa BJP ki MLA case ibom sana pawmishing dahay Manipur ki miyam na Prime Minister lakta bigi nahan makay saunaram badong nga sidi lakli mamang kudong sarap maram kaya na lakidrabas nga si laklaga miyang unariba sina mahang na Manipur bayam nung si hebad ulit maang nga si lakto na anaw ba construction kia sangabiram bas yam nungai loina Manipur ingta papurana ba athuba matamda Prime Minister na khotna rakani haibigi thajabus leijai athuba matamda Manipur gelenga ma semlakani haibigi thajabus leijai ki adu moina ma Kangla gi mapum da saruk yakhibi nupi amar hai sahi ani makhai surolaba matamda mahak lakusi thamoina di nungai ba phawi mahak ki kongsa asina Manipur ingta papurana ba gilambi purana ba semlakadra haina khallubane tubo Manipur tangdole ta ba hanjilang na ba wapam yaudana Nepal gi ba wapam de hena lumna nganglam basidi nungai ti hai ki Mafam kaya da go back Modi laudana khongjang sangsingkhre May huming lisingani ga kun go humdoi digi horalaga sahi ani makai phajilaglaba matamda na Prime Minister Narendra Modi na maki Mizoram Assam amasum West Bengal khongsat ki manungsana Manipur pungkhra raglamna basu aroba waris na puraklam da baga iroina na ma na Manipur matam sana lakhidi haibigi warau miyamna ngarang maki khongsat numita toan famsina go back Modi haiba khulaw sing lauduna khongjang sangsina khenisu report taungarakli Kuki MLA Tarana Prime Minister separate administration ki demand amuka su taksingkhre Marang pungkaragi khongsat Manipur laklam kiba Prime Minister Narendra Modi na Manipur Legislative Assembly gi member singoiba BJP Tariat KPA aniam as Independence MLA amana lana si horakpadi gi tanduna lakiba mokoi gi maru eba demand ama oiriba legislature gi power yawa separate administration union territory gi demand pinara ba ori sanagada bani habi akan bo wapam phongdokre wapam singa si phongdokpa aiba sirolama MLA tarana punu ku yekpidra athuba matamda political settlement purana bakhona biu haiduna Prime Minister da bising khari rap tawraba matung naram da hankro haina talakhre UK de sei kulom tamak ngai ribi siknupi ama bu Goldberry Park ta hong namia mang nupi anina nupa anina rap tawraba matung India da naram yamna thuno hankro haina tathi toina ngangduna talakhre hari Thaudo do ngara yupung nipan makhairum tarak pada thoki bani victim Oire bi nupi edu layang sangda layang sathri amasum UK gi police na siena banu pani du phana bagi dam UK pumada thihum bagi thabuk sathana ba khongthang la khre hari rap toram mi ani edu angob fruki mi yishini makoi gi thawong UK da leiba Indian singbu hangoi tu saduna sadakhiba head crime oigani hari Delhi da mi ma kap tu no halable North East Delhi gi
Kalwar Nagar area da masa khangdaba kulai paibising sei kunthra suraba mi ama numaina kaptuna halam lehna police na phongdokre senior police officer lamana phongdokpagi matungina thawdo do nahan numidang wairam Kalwar Nagar police station ki manung sanba Kamal Bihar da leiba nanak deri manak thokibane mang na ki thawdo do ki pau phamuga police te mama sangshilubada mi weduna numaina palaga tadam leramadi kuta hospital pukhatke dubo sina pukhalang lehna police na lauthoki Laikhidraba Miyedu Maming Rohit Yadav Sei Kuntra Kawi Uttar Pradesh ki Ghaziabad district ki Bopura Dakini Haina Magna Phongdok Li Haina Su Paus na Makata na Palakli